Ma'am Krumzere Dom Ningvi was impact news ni impact reporter the Ma'am Taram Noxeri. We Ngarang asi Manipur Langangna, we impan to Sampur Amadi impan Mau Lambida Mohagum passenger Gadi Satpa Hongani Haiduna, Canvas security section Torangalo and Satpa Hol Luraga, my Pakitra Matunda, we Ngarang Numidang, we Kangpokpi Tongan ba medical gi equipment kaya koi sakhang da singna mai tha do manghan kre hai hoira masi gi matang da impact news na phangba paw da hai ba potlam sing adu koi Kangpokpi gi Thomas ground manakta masing yam lob miyam na lambi da lakpa gari sing check taw matam da hai ri ba potlam sing adu koi maitai furup ki mioi sing gi oi ba potlam ni hai duna ora i ba tongan ba medical gi koi Lupa Lakh Kayagi medical gi equipment sing adu koi sing tha duna mai tha duna manghan khibani hai hiram masi gi matang da hai ba polam sing adu sap sana koi kana gi no karam ba mapu gi no hai ba adu hogi phawoi na ri khangba ngamdri adu bu back news ki makata ba news bulletin sing da hai ba tongan ba medical equipment ke mai tha gi ba asigi update sing pudun laksege Christian lining set pasingi khwaidagi sawa kumem oriba Christmas kumaina lakada Manipur gi tonga MLA minister kana positive education minister thong basin kumar amasung water resource minister ongbun yumai anina thadokpa khoigi serol magi matungina hariba Christmas ki adugumaba Jesus Christ pokpugi namit kamailen pangthokpa kumei asina lakpada Manipur da ingtappa tangdulai taba amasung unite oiba maga nuksi sana ba dugum lamda mama oiba oresanu haina yafa pawjal pirakli Ma'am Kurumjari Abdul Jamil Basi Back News ni Back Reporters ta Miamutaram sorry Manipur gi apun masaktam ngak kadabi haiduna ahing nungthin naiduna khul ngak pa sembaduna tara ngakhay ngak na bahona bada chawba thogang lawrok liba amasung maitai gi lining laichon chatnabi khodimapu ningthina jokhatuna thangbani haibagi wakhalonda thorak liba arabai tengkolna lamdam asigi hangduna leriba maphamsing amasung lawrok amuk lokhraba matungda hangduna leriba lafamsing asangba mahi marong thaduna Mipan tangdaba Manipur ama hingani habigi wakhalonda nahongna thabok paikhatpa hawrakli haiba thorang asigi chawrak ama oina Imphal West ki manung channa leriba lilong chajing lokonda arabai tengolgi thawmisingna ngasidagi hawduna hanga maru hawai thrak amasung hawai musori maru khunbagi thorang paikhatpa hawkhre haiba thorang asi Manipur Lengaki Agriculture Department amasung all lilong chajing clubs organization hariba loop asi khusam nadro paikhat pani hariba lokol asigi lawpari yankai romda arabai tengolda holliba hangamaru hawai thrak amasung hawai musuri asina mai paklabadi mahatana lamdam asigi mafam kayada leriba hangduna leriba lofam singdasu arabai tengolgi thangwi singna asangba Manipur ma ohenbagi tamak mahi marong thaba mahi marong hunbagi thorang kaya paikhat kani haina phongdurali hariba arabai tengolgi thangwi singna asangma Manipur ama oinabui mukta lokholakliba thorang amusung agriculture department na hangduna leriba lofam singda mahi marong hunnaba paikhaliba thorang asigi chapchaba mitkior pawdam impact news ki maru oiba bulletin singda pudra laksage miyeng tadul leibiu